ꯀꯦꯒꯧ ꯑꯁ ꯂꯥꯎꯗꯦꯕꯁꯦ ꯂꯤꯡꯖꯦꯜ ꯑꯩ ꯂꯥꯛꯑꯦ ꯅꯪ ꯂꯥꯛꯏꯔꯣ ꯂꯥꯛꯑꯦ ꯌꯨꯅ ꯍꯣꯝ ꯂꯩꯔꯦꯀꯣ ꯑꯩ ꯈꯜꯂꯦꯕ ꯈꯜꯂꯒꯅꯦ ꯑꯣ ꯂꯩꯔꯝꯗꯤ ꯂꯥꯛꯏꯕ ꯌꯥꯔꯅꯤꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣ ꯂꯦꯜꯂꯁꯤ ꯅꯪ ꯑꯩꯅꯗꯤ ꯚꯤꯗꯤꯑꯣ ꯅꯝꯖꯦꯅ ꯍꯦꯛ ꯍꯥꯏꯕ ꯃꯇꯝꯗꯨꯗꯀꯣ ꯅꯪ ꯍꯦꯛꯇ ꯗꯤꯜ ꯂꯦꯜꯂꯤꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯕ ꯀꯩ ꯑꯩ ꯗꯤꯜ ꯅꯣꯡꯃꯇ ꯂꯦꯟꯗꯦ ꯍꯣꯅꯤ ꯑꯩꯅ ꯂꯦꯜꯂꯤꯁꯦ ꯆꯦꯛꯅꯤ ꯁꯤ ꯅꯪ ꯅꯝꯃꯤꯇꯨꯗ ꯅꯪ ꯉꯥꯎꯔꯕ ꯀꯩꯝ ꯇꯧꯔꯤ ꯅꯪ ꯑꯗꯨ ꯑꯩꯅ ꯅꯪ ꯌꯥꯝ ꯍꯩꯅꯗ꯭ꯔꯤꯁꯦ ꯅꯪ ꯍꯣꯏ ꯌꯥꯔꯦ ꯁꯦ ꯗꯤꯜ ꯂꯦꯟꯒꯦꯔꯥ ꯆꯦꯛ ꯂꯦꯟꯒꯦꯔꯥ ꯑꯄꯥꯝ ꯇꯧꯔꯣ ꯌꯥꯔꯦ ꯑꯗꯣ ꯚꯤꯗꯤꯑꯣ ꯅꯝꯕꯔꯁꯤ ꯂꯣꯏꯁꯜꯂꯛꯑꯣ ꯑꯩ ꯂꯣꯏꯁꯜꯂꯛꯀꯦ ꯅꯝꯃꯗꯤ ꯀꯩꯅꯣꯗꯣ ꯅꯪꯀꯣ ꯑꯩ ꯀꯩꯅꯣ ꯇꯧꯈꯤꯒꯦ ꯚꯤꯗꯤꯑꯣ ꯅꯝꯃꯁꯦ ꯐꯤꯁꯦ ꯑꯩ ꯐꯠ ꯂꯥꯎ ꯁꯥꯗꯣꯛꯑꯝꯃꯒꯦ ꯑꯗꯨꯒ ꯅꯝꯃꯁꯦ ꯅꯪꯀꯣ ꯐꯤ ꯑꯝꯇ ꯑꯩꯈꯣꯏ ꯃꯥꯅ ꯁꯤꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯐꯥꯖꯤꯜꯂꯝꯃꯒ ꯀꯛꯑꯝꯃꯣꯅ ꯍꯥꯏꯕ ꯑꯗꯨꯗꯨꯒꯤ ꯍꯣꯏ ꯑꯗꯨꯗꯤ ꯁꯥꯔꯣ ꯑꯩ ꯉꯥꯏ ꯈꯣꯡꯒ꯭ꯔꯥꯎ ꯃꯔꯤꯁꯨ ꯀꯤꯔꯝꯗꯦ ꯈꯣꯡꯒ꯭ꯔꯥꯎ ꯃꯔꯤꯁꯨ ꯀꯤꯁꯜꯂꯛꯈꯤꯒꯦ ꯑꯗꯨꯒ ꯅꯝꯃꯁꯦ ꯈꯣꯡꯒ꯭ꯔꯥꯎ ꯃꯔꯤ ꯀꯤꯕꯩ ꯅꯪ ꯁꯥꯎꯗꯦ ꯁꯥꯎꯗꯦ ꯑꯣ ꯅꯪ ꯌꯥꯝ ꯀꯩꯅꯣ ꯇꯧꯋꯤꯅꯦ ꯁꯥꯎꯒꯜꯂꯤꯅꯦ ꯁꯥꯎꯗꯦꯍꯦ ꯑꯩ ꯈꯣꯡꯒ꯭ꯔꯥꯎ ꯃꯔꯤꯁꯨ ꯀꯤꯔꯅꯤ ꯑꯗꯨꯒ ꯐꯠ ꯂꯥꯎ ꯁꯥꯗꯣꯛꯑꯝꯃꯒꯦ ꯑꯗꯨꯗꯨꯒ ꯆꯠꯂꯁꯦꯕ ꯍꯣꯏ ꯐꯖꯩꯌꯦ ꯁꯤ ꯁꯥꯗꯣꯛꯑꯝꯃꯒꯦ ꯑꯗꯨꯗꯨꯒ ꯏꯕꯥꯅꯤ ꯆꯠꯂꯁꯦ ꯐꯠ ꯂꯥꯎꯅ The next day. ꯅꯤꯡꯖꯕ ꯃꯥꯅ ꯅꯨꯡꯁꯤꯕ ꯃꯥꯅ ꯂꯤꯡꯖꯦꯜ ꯂꯥꯛꯏꯔꯣ ꯂꯥꯛꯏꯅꯦ ꯐꯝꯃꯣ ꯉꯁꯤ ꯐꯝꯍꯜꯂꯝꯅꯦ ꯑꯩꯅ ꯑꯗꯣ ꯀꯩꯗꯧꯔꯤꯅꯣ ꯒꯦꯝ ꯁꯥꯟꯅꯩꯅꯦ ꯒꯦꯝ ꯀꯗꯥꯏ ꯃꯤꯠ ꯇꯥꯡꯕꯩ ꯎꯗꯦ ꯀꯩꯅꯣ ꯇꯧ ꯐꯣꯟ ꯃꯝꯍꯜꯂꯒ ꯃꯁꯥꯒꯤ ꯑꯗꯨꯝ ꯁꯥꯟꯅꯕ ꯁꯥꯕꯒꯤ ꯁꯥꯟꯅꯕꯗꯣ ꯑꯗꯨꯗꯨꯅꯦ ꯑꯣ ꯑꯩ ꯎꯗꯦ ꯑꯁ ꯑꯩꯗꯤ ꯑꯁ ꯃꯤꯠ ꯍꯥꯟꯅꯗꯩ ꯀꯁꯧꯗꯤ ꯎꯗ꯭ꯔꯥ ꯃꯤꯠ ꯇꯥꯡꯕ꯭ꯔꯥ ꯈꯜꯂꯨꯔꯅꯦ ꯑꯁ ꯑꯗꯣ ꯚꯤꯗꯤꯑꯣ ꯑꯝꯇ ꯅꯝꯁꯦꯅ ꯂꯥꯛꯏꯅꯦ ꯑꯣ ꯅꯪꯁꯦ ꯀꯩꯅꯣ ꯅꯪꯅ ꯚꯤꯗꯤꯑꯣ ꯅꯝꯁꯦꯅ ꯑꯩ ꯍꯥꯏꯔꯛꯇꯦꯅ ꯂꯩꯅꯦ ꯑꯩ ꯉꯁꯥꯏꯗꯩ ꯉꯥꯏꯔꯤꯅꯦꯅ ꯈꯪꯉꯤꯕꯦꯝꯃ ꯅꯍꯥꯟꯁꯨ ꯅꯪꯅ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯁꯦꯅ ꯍꯔꯥꯎ ꯀꯦꯔꯒ ꯂꯥꯛꯑꯦ ꯑꯗꯨꯗꯨꯒ ꯅꯪꯅ ꯐꯤ ꯁꯥꯈꯤꯒꯦ ꯑꯗꯨ ꯇꯧꯈꯤꯒꯦꯅ ꯅꯪ ꯇꯧꯗꯅ ꯅꯨꯃꯤꯠ ꯇꯥꯗꯅ ꯑꯗꯨꯝ ꯌꯨꯝ ꯍꯜꯂꯦꯗꯅ ꯑꯩꯅꯔꯣꯕ ꯑꯩꯅ ꯍꯥꯏꯔꯤꯔꯣꯕ ꯑꯗꯨꯗꯣ ꯉꯥꯎꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯅꯪ ꯅꯠꯇ꯭ꯔꯣ ꯐꯤ ꯁꯥꯈꯤꯒꯦꯅ ꯁꯥꯔꯒ ꯁꯨꯡꯂꯣꯏ ꯂꯣꯏꯗꯕꯗꯣ ꯑꯣ ꯑꯗꯨꯅ ꯑꯣꯏꯕ ꯇꯥꯏ ꯑꯗꯣ ꯅꯪ ꯒꯦꯝꯗꯣ ꯂꯣꯏꯁꯜꯂꯣ ꯚꯤꯗꯤꯑꯣ ꯅꯝꯁꯦ ꯀꯥꯎꯏꯅꯦ ꯒꯦꯝ ꯁꯥꯟꯅꯔꯝꯃꯦ ꯀꯥꯎꯏꯅꯦ ꯅꯪ ꯚꯤꯗꯤꯑꯣ ꯅꯝꯕ ꯋꯥꯈꯟꯗ ꯑꯗꯣ ꯑꯁꯟꯗꯒꯤ ꯀꯟꯇꯦꯟꯁꯤꯗꯤ ꯄꯨꯔꯥ ꯃꯩ ꯇꯥꯗꯣꯏꯅꯦ ꯑꯩꯅ ꯑꯣ ꯁꯤꯗꯩꯗꯤ ꯏꯕꯥꯅꯤꯁꯦ ꯑꯁ ꯍꯣꯅꯤ ꯂꯤꯡꯖꯦꯜꯅ ꯐꯥꯎꯔꯗꯕꯅꯤꯀꯣ ꯑꯁ ꯑꯩꯗꯤ ꯋꯥꯈꯜꯁꯦ ꯄꯨꯡꯅꯨꯡ ꯅꯨꯡꯉꯥꯏꯕ ꯑꯍꯤꯡꯒ ꯇꯨꯝꯗꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯋꯥꯈꯜ ꯈꯟꯕꯗ ꯇꯥꯏꯌꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯂꯤꯔꯒ ꯃꯥꯅ ꯇꯥꯏꯌꯦ ꯀꯥꯏꯅ ꯂꯥꯛꯑꯒꯦ ꯊꯨꯅ ꯑꯧ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯚꯤꯗꯤꯑꯣ ꯅꯝꯁꯦ ꯍꯥꯏꯔꯒ ꯑꯒꯣꯅꯦ ꯑꯩꯅꯦ ꯀꯩꯅꯣꯗ ꯕꯖꯥꯔꯗ ꯐꯠ ꯂꯥꯎꯅ ꯂꯥꯛꯑꯣꯅ ꯍꯥꯏꯔꯦ ꯑꯗꯨꯗꯨꯒꯤ ꯐꯠ ꯂꯥꯎꯅ ꯆꯠꯂꯨꯔꯒ ꯚꯤꯗꯤꯑꯣꯗꯣ ꯍꯜꯂꯛꯑ ꯅꯝꯃꯁꯦ ꯅꯪ ꯁꯤꯗ ꯁꯨꯝ ꯐꯝꯃ ꯉꯥꯏꯔꯝꯃꯣ ꯌꯥꯏ ꯍꯣꯏ ꯑꯩ ꯐꯝꯃ ꯍꯤꯞꯁꯨ ꯍꯤꯞ ꯍꯣꯏ ꯑꯩ ꯕꯖꯥꯔ ꯆꯠꯇ꯭ꯔꯤꯉꯩꯗ ꯑꯁꯤ ꯊꯦꯂꯥꯁꯦ ꯑꯩ ꯁꯣꯝ ꯅꯥꯀꯟꯗ ꯑꯝꯇ ꯏꯟꯖꯜꯂꯝꯈꯤꯒꯦ ꯑꯗꯨꯗꯣ ꯊꯦꯂꯥꯁꯦ ꯏꯟꯖꯜꯂꯒ ꯃꯊꯪꯗ ꯑꯩ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦ ꯑꯩ ꯁꯥꯏꯀꯜꯁꯤꯁꯨ ꯌꯨꯡꯈꯠꯂꯝꯗꯕ ꯌꯥꯔꯣꯏ ꯑꯩ ꯊꯕꯛꯁꯦ ꯐꯥꯟꯁꯨ ꯑꯃꯨꯛ ꯊꯥꯡꯖꯜꯂꯝꯅꯤ ꯑꯗꯨ ꯍꯨꯏꯁꯤꯁꯨ ꯇꯨꯝꯍꯜꯂꯝꯗꯣꯏꯅꯦ ꯑꯃꯨꯛ ꯃꯥꯁꯨ ꯈꯪꯍꯜꯂꯝꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯅꯦ ꯑꯗꯨꯒ ꯉꯥꯏꯔꯝꯃꯣ ꯑꯗꯨꯒ ꯇꯧꯔꯁꯤ ꯐꯖꯅ ꯅꯝꯕ ꯌꯥꯏꯌꯦ ꯅꯪ ꯚꯤꯗꯤꯑꯣꯗꯣ ꯚꯤꯗꯤꯑꯣ ꯅꯝꯕꯁꯤꯗꯕꯨ ꯍꯣꯅꯤ ꯅꯪꯅꯁꯨ ꯈꯪꯉꯤꯗꯨꯅꯤ ꯌꯥꯝ ꯐꯖꯅ ꯅꯝꯗꯕ ꯌꯥꯔꯣꯏꯕ ꯅꯠꯇ꯭ꯔꯅꯦ ꯍꯥꯏꯗꯤ ꯏꯕꯥꯅꯤꯒꯤ ꯐꯖꯕ ꯎꯠꯇꯕ ꯌꯥꯔꯣꯏ ꯅꯪ ꯍꯣꯅꯤꯒꯤ ꯐꯖꯕ ꯑꯗꯒꯤꯗꯤ ꯑꯩꯒꯤ ꯐꯖꯕ ꯂꯥꯛꯀꯅꯤ ꯅꯥꯀꯟꯗꯒꯤ ꯑꯗꯨ ꯑꯅꯤꯗꯣ ꯄꯨꯟꯁꯤꯜꯂꯒ ꯐꯖꯕ ꯑꯃꯅꯦꯕ ꯑꯣꯏꯍꯟꯗꯣꯏꯁꯦ ꯑꯗꯨ ꯇꯧꯕ ꯑꯃ ꯃꯔꯨ ꯑꯣꯏ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯅꯤ ꯍꯣꯏ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯁꯦ ꯍꯥꯏꯗꯤ ꯊꯕꯛ ꯃꯌꯥꯝ ꯂꯩꯀꯣ ꯅꯠꯇꯦ ꯚꯤꯗꯤꯑꯣ ꯐꯠ ꯅꯝꯁꯤ ꯀꯩꯅꯣ ꯐꯠ ꯇꯧꯔꯒ ꯅꯝꯕ ꯌꯥꯏ ꯀꯩꯅꯣ ꯁꯤ ꯆꯠꯂꯣ ꯏꯜꯂꯨꯔꯣ ꯁꯤ ꯏꯌꯥꯏ ꯂꯥꯏꯈ꯭ꯔ ꯄꯣꯠꯅꯤ ꯊꯦꯂꯥ ꯏꯟꯕ ꯐꯥꯟ ꯊꯥꯡꯖꯟꯕ ꯁꯥꯏꯀꯜ ꯌꯨꯡꯈꯠꯄ ꯕꯖꯥꯔ ꯆꯠꯄ ꯂꯣꯏ ꯀꯩꯅꯣ ꯁꯤ ꯑꯗꯣ ꯇꯧꯔꯣ ꯑꯩ ꯉꯥꯏꯔꯒꯦ ꯇꯧꯔꯒꯦ ꯐꯠ ꯇꯧꯔꯒꯦ ꯁꯤ ꯊꯝꯃꯝꯃꯒꯦ ꯐꯥꯟꯁꯤꯁꯨ ꯁꯤ ꯇꯧꯔꯝꯃꯒꯦ ꯁꯥꯏꯀꯜꯁꯦ ꯑꯗꯨꯝ ꯇꯨꯍꯜꯂ ꯊꯝꯃꯝꯃꯒꯦ ꯅꯪ ꯑꯁ ꯀꯩ ꯋꯥꯠꯂꯤ ꯑꯇꯩ ꯍꯣꯅꯤꯁꯦ ꯈꯔ ꯀꯨꯏꯅ ꯉꯥꯏꯍꯟꯕꯁꯨ ꯌꯥꯔꯣꯏ ꯃꯥꯁꯨ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯄꯥꯝꯕꯅꯤꯅ ꯏꯁ ꯄꯟꯗꯥ ꯑꯃ ꯂꯩ ꯃꯁꯤ ꯊꯦꯛꯇꯔꯤꯅꯤ ꯄꯟꯗꯥꯁꯤ ꯁꯤ ꯊꯦꯛꯆꯜꯂꯝꯃꯒꯦ ꯑꯗꯨꯗꯤ ꯀꯩꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗ ꯑꯗꯨ ꯂꯥꯏ ꯊꯝꯕꯒꯤ ꯏꯁꯤꯡꯁꯦ ꯂꯩ ꯍꯩꯖꯜꯂꯝꯃꯒꯦ ꯌꯥꯔꯦ ꯑꯗꯨꯅꯤꯗꯤ ꯍꯣꯅꯤꯗꯣ ꯀꯩꯗꯧꯈ꯭ꯔꯖꯥꯠꯅꯣ A few hours later. ꯑꯁ ꯊꯕꯛ ꯃꯌꯥꯝꯁꯦ ꯂꯣꯏꯕꯁꯦ ꯋꯥꯏꯑꯦ ꯍꯣꯅꯤ ꯅꯨꯃꯤꯠ ꯂꯥꯛꯏꯉꯩꯗ ꯍꯜꯂꯣ ꯀꯩꯅꯣ ꯅꯨꯃꯤꯠ ꯇꯥꯔꯦ ꯅꯪ ꯊꯕꯛ ꯂꯣꯏꯔꯕꯣ ꯊꯕꯛ ꯃꯌꯥꯝꯗꯣ ꯂꯣꯏꯁꯟꯕꯗ ꯑꯩꯁꯨ ꯁꯤꯔꯦ ꯑꯩ ꯇꯨꯝꯃꯒꯦꯁꯦ ꯆꯠꯂꯣ ꯅꯨꯃꯤꯠ ꯇꯥꯔꯕꯅꯦ ꯅꯨꯃꯤꯠ ꯇꯥꯔꯕꯣ ꯇꯥꯔꯦ ꯆꯠꯂꯣ ꯚꯤꯗꯤꯑꯣꯗꯣ ꯍꯌꯦꯡ ꯉꯟꯅ ꯂꯥꯛꯑꯣ ꯑꯗꯨꯗꯨꯒ ꯑꯩ ꯉꯁꯤ ꯕꯖꯥꯔ ꯆꯠꯄ ꯅꯪꯗꯤ ꯍꯌꯦꯡ ꯕꯖꯥꯔ ꯐꯠ ꯆꯠꯊꯣꯛꯎꯔꯒ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗꯣ ꯊꯥꯛ ꯅꯝꯃꯒ ꯇꯧꯔꯁꯦ ꯅꯪ ꯐꯥꯎꯗꯕ ꯌꯥꯗꯦ ꯍꯟꯗꯛ ꯃꯇꯥꯡꯁꯦ ꯍꯣꯅꯤꯅ ꯑꯩ ꯐꯥꯎꯗ ꯅꯪꯁꯨ ꯌꯥꯎꯗꯣꯏꯅꯤ ꯅꯪꯁꯦ ꯍꯥꯏꯗꯤ ꯅꯪꯁꯦ ꯌꯥꯝ ꯍꯩ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯅꯪꯁꯦ ꯍꯩꯌꯦꯅꯅꯦ ꯕꯖꯥꯔꯗ ꯑꯩꯅ ꯂꯤꯔꯝꯒꯅꯤ ꯍꯌꯦꯡ ꯑꯩꯅ ꯂꯤꯔꯝꯒꯅꯤ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ ꯑꯁ ꯅꯨꯄꯤꯁꯨ ꯇꯥꯏ ꯇꯨꯝꯈ꯭ꯔꯦ ꯆꯠꯂꯣ ꯐꯖꯅ ꯆꯠꯂꯣꯀꯣ ꯕꯥꯏ The next day.
Natti ngasi je aina phi phau ai je bayang kui aina phi phau ba sa rai je honi do lak pa ju ude na tra kana honi do ma je sigar za le mai do ba ma je mi kha ga mu sa la sigar za lo me yeng ga ngasi da yeng da ba di nim so lo li ne mo ji de kai ni honi lo ka sa na aina to pi go ba ga na film dam bi la ai ji ju ga honi na tra si ba Masaksin mahal, honi ya? Sampai lu ke? Nang kaya berga? Ay, video juga kan mada ay hingga tumde. Oh, video kan mada. Is, ay na video na mo ba pay ma. Nang ito man to sa kulay nang nasa to ba kire. Ay, video na ba yung suwa kan kalini ay. Oh, ay na nang video nang ni na nang lakani ay na di. Pide ay na kaya pau ba sa galay. Matam le li ba na. Aduduga ay tupi usalaga noy na indalay. Tupi niya hanaw pe. Ado ay nakhale wakan dita. Wani na mikha mo usalaga. Sigar zara khale. Aduduga nang ni mikha mo usalaga. Mene nang da. Siramdri ko. Sidri nang sidri. Hingi na tra. Hingi eh. Tas toro. Eh, yay. Ado tawag sang mo ba video niya dito. Ano si tawa amal talay tre. Kayo na si ba? Asing ba di?